Ngasisu Manipur News Reader gi maikaidagi mayamgi wafamda anova health tips amatang share tawjage. Health tips asigi mamingna punsi mayai salakpa tangkakta heart na masafa na lairabadi dementia gi risk hanthaba yai hariba asigi matangdani mayam loi phutang taminasi. Punsi gi mayai salakpa tangkakta cardiovascular health matrix ki phibam phaba henba miyoi singna ahal oiraklaba matamda dementia gi risk nemba yamna heli haina anova study amana khangba ngamkre. Dementia haibasi societal amasung financial burden kaya galoinaba malemgi oiba health issue amani. Laina asigi layung sing hantan bada mateng pangbangamba pambai kaya lairagasu hauzikidi laina asi fahanaba layeng natraga disease modified therapy amata laitri. Dementia asi cognitive function da yamna satina akaiba pibaga loinana ningsing bangambagi pangal mi potsak masak khangba ngambagi pangal lol ware firep loba pukning sangba amadi problem solve tawbagi matangda khudong sadaba kaya sauna thokhanba laina amani masina miyoi amagi nungtigi punsida yamna sauna akaiba piba ngammi punsigi tangkhai salakpadagina ahal orakpa fawbagi matamda thengnaba cardiovascular risk factor sing yauna epidemiological study da modifiable risk factor sing ni haina identify tawkhraba risk factor sing da laina asin halakpa amadi naba henjilakpagi matangda yamna maruiba thodang lawi hairi simulation research na estimate tawbagi matung inna dementia gi case sada kuntra manga romdi modifiable risk factor na thokan bani hairi hairiba risk factor adugi manungda education social engagement hearing loss depression singba social amasung mental health factor sing yauri epidemiological studies singnasu dementia narakadabadagi ngakthoknaba hotnabada cardiovascular health ki maru oibasing adu utli hairibasing asigi manungda maikhu sijinaba ising puksap heart failure blood pressure wangba haksang noiba amadi cholesterol wangmana singba asi dementia gi risk factor wanghanbagam loina mari leinai cardiovascular health matrix pibam phabaga stroke amasung coronary heart disease singi risk hantabaga correlate oinai haina studies singna suggest tawri American Heart Association ASA gi cardiovascular health matrix taret ki manungda behavior component mari yauri makhoi sing adudi physical activity diet maikhu sijinaba haksang gi arumba hairibasing asini atopa ahum aduna biological component singni makhoi adudi blood cholesterol blood pressure amasung blood glucose ni miyoi bagi miyai salakpa punsigi tangkakta cardiovascular health matrix ki pibam phabaga ahal oiraklaba matamda dementia narakpa yabagi sang hantabaga mari leinai haina scientist singna hairi anova study asida punsi miyai salakpagi sahi tangkak asi min lawduna sahi 60.1 ohelami adum oinamak ahal oiraba min lawba sahi 68 oiba participate singda satakhiba study amada ASA gi biological component singi cardiovascular health matrix ki pibam phabana sahi taret ki matungda dementia gi risk hantarakpa thengnaki hauzik fawgi oinadi miyai salakpa matam amasung ahal oiraba matam animakta leiba cardiovascular health matrix ka dementia gi risk ka leinaba maribu examine tawba study masing yamdri study sing adunasu behavior amasung biological components singi effects sing adu tongan analyze tawba laikre hiram asida lairiba ahoba asi mensinabagi damak yadun lian amasung haki khongloi singna CAIDE study da saruk yakiba participate lising amaga samri gani fumapan yauba population balance correlate study amasathaki study asi PLOS medicine journal da publish tawrakibani study asina kumja lising amaga satruk humdra mathoi dagina lising amaga samapan ga marfu tare min lorba sahi yankai na miyai salakpa tangka ohenkiba dagina lising amaga samapan ga marfu nipan min lorba sahi humdrabu ahal oiba tangka ohenkiba fawgi manungda CAIDC study da enroll tawkiba miyoi singi data analyze tawki researchers singi team aduna dementia nadaba miyoi satreka nifu mari busu kumja lising ani ga manga dagina kumja lising ani ga nipan da follow tawki researchers sing aduna onduna yengkiba cardiovascular health matrix aduda ASA gi recommendation taret ki manungda taruk yauki
ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯗꯥꯏꯇꯔꯤ ꯗꯦꯇꯥꯗꯤ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ ꯑꯃꯗꯤ ꯃꯤꯌꯥꯏ ꯆꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯕ꯭ꯂꯗ ꯒ꯭ꯂꯨꯀꯣꯖꯀꯤ ꯆꯥꯡꯁꯨ ꯌꯥꯎꯈꯤꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯁꯔꯆꯔꯁꯤꯡ ꯑꯗꯨꯅ ꯗꯥꯏꯑꯦꯕꯦꯇꯤꯁꯀꯤ ꯗꯥꯏꯒꯅꯣꯁ ꯇꯧꯅꯕ ꯅꯝꯐꯨꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯃ ꯁꯤꯖꯤꯟꯅꯈꯤ꯫ ꯃꯊꯪꯗ ꯃꯈꯣꯏꯅ ꯃꯦꯇ꯭ꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯕꯤꯍꯦꯕꯤꯌꯔ ꯅꯠꯇ꯭ꯔꯒ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯍꯥꯏꯅ ꯁꯕꯖꯦꯛꯇꯤꯀ꯭ꯔꯥꯏꯖ ꯇꯧꯈꯤ꯫ ꯃꯈꯣꯏꯒꯤ ꯁ꯭ꯇꯗꯤ ꯑꯗꯨꯅ ꯗꯤꯃꯣꯒ꯭ꯔꯥꯐꯤꯛ, ꯂꯥꯏꯐꯁ꯭ꯇꯥꯏꯜ, ꯃꯦꯗꯤꯀꯦꯜ ꯍꯤꯁꯇ꯭ꯔꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯍꯦꯜꯊ ꯃꯦꯇ꯭ꯔꯤꯛꯁꯤꯡꯒꯤ ꯗꯦꯇꯥꯁꯤꯡꯕꯨ ꯀ꯭ꯂꯤꯅꯤꯀꯦꯜ ꯑꯦꯛꯖꯥꯝꯁꯤꯡ, ꯂꯦꯕꯣꯔꯦꯇꯔꯤ ꯇꯦꯁꯇꯁꯤꯡ, ꯄꯦꯁꯦꯟꯠ ꯔꯦꯖꯤꯁꯇꯔꯁꯤꯡ, ꯁꯦꯜꯐ-ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯔꯚꯦ ꯑꯃꯗꯒꯤ ꯑꯃꯁꯨꯡ ꯄ꯭ꯔꯦꯁꯀ꯭ꯔꯥꯏꯕ ꯗ꯭ꯔꯒ ꯔꯦꯖꯤꯁꯇꯔꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯈꯣꯝꯒꯠꯂꯝꯃꯤ꯫ ꯗꯤꯃꯦꯟꯁꯤꯌꯥ ꯗꯥꯏꯒꯅꯣꯁ ꯇꯧꯕ ꯑꯁꯤ ꯗꯥꯏꯒꯅꯣꯁꯇꯤꯛ ꯑꯦꯟꯗ ꯁ꯭ꯇꯦꯇꯤꯁ꯭ꯇꯤꯀꯦꯜ ꯃꯦꯅꯨꯑꯦꯜ ꯑꯣꯐ ꯃꯦꯟꯇꯦꯜ ꯗꯤꯁꯑꯣꯔꯗꯔꯗ ꯄꯤꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯏ꯫ ꯁ꯭ꯇꯗꯤ ꯑꯗꯨꯅ ꯏꯪ ꯁꯣꯛ 1997 ꯑꯃꯁꯨꯡ 2005 ꯗꯒꯤꯅ 2009ꯒꯤ ꯐꯣꯂꯣ-ꯑꯦꯞꯇ ꯌꯥꯎꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯀꯣꯒꯅꯤꯇꯤꯚ ꯐꯪꯛꯁꯟ ꯑꯦꯁꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯤꯅꯤ ꯃꯦꯟꯇꯦꯜ ꯁ꯭ꯇꯦꯠ ꯑꯦꯛꯖꯥꯝ (MMSE) ꯁꯤꯖꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯣꯟꯇꯦꯟꯠ ꯃꯆꯥ ꯑꯃꯇꯪ ꯍꯥꯞꯆꯔꯝꯒꯦ꯫ ꯀꯣꯟꯇꯦꯟꯠ ꯃꯆꯥ ꯑꯁꯤ ꯋꯥꯔꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯧꯗꯣꯡꯅ ꯃꯈꯣꯡ ꯍꯥꯝꯕꯗ ꯂꯩꯕꯥꯛ ꯈꯣꯠꯆꯤꯟꯈꯤꯕꯒꯤ ꯋꯥꯔꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎꯇꯪ ꯇꯥꯃꯤꯟꯅꯁꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯑꯏꯪꯕ ꯈꯥꯡꯕ ꯑꯣꯏꯅ ꯑꯍꯜ ꯑꯃꯅ ꯃꯩꯐꯨ ꯌꯥꯏꯅ ꯌꯥꯏꯅ ꯃꯁꯨꯁꯤꯡꯗ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯉꯁꯤꯒꯤ ꯑꯏꯪꯕ ꯅꯨꯃꯤꯠ ꯑꯃꯒꯨꯝ ꯅꯣꯡꯃ ꯑꯆꯧꯕ ꯎꯃꯪ ꯑꯃꯗ ꯁꯥ ꯃꯌꯥꯝ ꯑꯃ ꯑꯏꯪꯕ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯁꯤꯡꯅ ꯑꯏꯪꯕ ꯑꯗꯨ ꯈꯔ ꯃꯈꯩ ꯐꯅꯕ ꯃꯩ ꯌꯥꯏꯅꯕ ꯍꯥꯏꯗꯨꯅ ꯁꯤꯡ ꯊꯤꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯁꯤꯡꯒꯤ ꯃꯔꯛꯇ ꯍꯧꯗꯣꯡꯅ ꯁꯤꯡ ꯊꯤꯕꯗꯨ ꯃꯍꯥꯛꯇꯤ ꯇꯜꯂꯤ, ꯎꯁꯥ ꯋꯥꯁꯥ ꯄꯟꯗꯨꯅ ꯁꯣꯛꯀꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯃꯤꯑꯣꯏꯕꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯃꯩ ꯂꯧꯔꯨꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯁꯤꯡꯗꯨ ꯍꯧꯗꯣꯡꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯇꯧꯅꯕ ꯂꯦꯞꯅꯔꯝꯃꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯑꯏꯪꯕ ꯑꯁꯤ ꯃꯩꯖꯥꯎ ꯇꯤꯛꯅꯕ ꯁꯥꯁꯤꯡꯅ ꯄꯣꯊꯥꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯗꯣꯡꯅ ꯃꯩ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯗꯣꯡꯅ ꯃꯩ ꯂꯧꯕ ꯆꯪꯂꯨꯕ ꯏꯃꯨꯡꯗꯨ ꯌꯨꯝꯕꯨꯅ ꯁꯪꯒꯣꯝ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯗꯣꯡꯅ ꯇꯨꯃꯤꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯌꯨꯝꯕꯨꯗꯨ ꯇꯨꯝꯕ ꯉꯥꯏꯔꯝꯃꯤ꯫ ꯌꯨꯝꯕꯨ ꯑꯗꯨ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯌꯨꯝꯕꯨ ꯑꯗꯨꯅ ꯂꯣꯜꯂꯝꯕ ꯁꯪꯒꯣꯝ ꯑꯗꯨ ꯌꯥꯝꯅ ꯊꯛꯅꯤꯡꯂꯝꯃꯤ꯫ ꯁꯪꯒꯣꯝ ꯑꯗꯨ ꯆꯥꯕꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯏꯪꯊꯕ ꯉꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯁꯪꯒꯣꯝ ꯑꯗꯨ ꯄꯦꯟꯅ ꯊꯛꯇꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯕꯨꯛ ꯄꯦꯜꯂꯕ ꯍꯧꯗꯣꯡ ꯑꯗꯨ ꯃꯩꯅꯥꯛꯇꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯅꯤꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯪꯒꯣꯝ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯊꯛꯆꯤꯟꯕꯅꯦ, ꯃꯩꯅꯥꯛꯇ ꯄꯣꯊꯥꯕꯅꯦ, ꯍꯧꯗꯣꯡ ꯑꯗꯨ ꯃꯩ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯀꯧꯊꯣꯛꯇꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯝꯊꯥꯒꯤ ꯑꯏꯪꯕ ꯈꯥꯡꯅꯕ ꯁꯥꯁꯤꯡ ꯑꯗꯨ ꯍꯧꯗꯣꯡꯅ ꯃꯩ ꯂꯧꯕ ꯆꯠꯈꯤꯕ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯗꯣꯡꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯣꯡ ꯉꯜꯂꯤ ꯉꯜꯂꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯩ ꯂꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯐꯤ ꯑꯃꯗ ꯃꯩꯇꯥꯟ ꯈꯔ ꯌꯣꯝꯂꯒ ꯆꯤꯛꯇꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯍꯧꯗꯣꯡꯅ ꯎꯃꯪ ꯑꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯁꯥꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯅꯕ ꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯍꯤꯡ ꯆꯨꯞꯄ ꯃꯩ ꯂꯧꯕ ꯆꯠꯈꯤꯕ ꯍꯧꯗꯣꯡꯅ ꯂꯥꯛꯇꯕꯒꯤ ꯁꯥꯎꯗꯨꯅ ꯂꯩꯕꯗꯨꯒ ꯍꯦꯛ ꯃꯥꯌꯣꯛꯅꯔꯦ꯫ ꯁꯥ ꯃꯌꯥꯝ ꯑꯗꯨꯅ ꯍꯧꯗꯣꯡꯗ ꯃꯩ ꯂꯧꯕ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇꯕꯒꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯧꯗꯣꯡꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯅ ꯃꯩ ꯂꯧꯕ ꯆꯪꯂꯨꯕ ꯏꯃꯨꯡ ꯑꯗꯨ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯝꯗꯨꯅ ꯃꯈꯣꯏ ꯇꯨꯝꯊꯕ ꯉꯥꯏꯕꯗ ꯅꯣꯡꯉꯥꯟꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯥ ꯃꯌꯥꯝꯅ ꯍꯧꯗꯣꯡꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯧꯁꯤꯟꯅꯕꯅꯤ, ꯅꯍꯥꯛꯀꯤ ꯅꯀꯣꯏꯗ ꯁꯪꯒꯣꯝ ꯄꯛꯂꯦ, ꯁꯪꯒꯣꯝ ꯊꯛꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯄꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯍꯧꯗꯣꯡꯕꯨ ꯇꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯁꯛꯊꯤꯕ ꯍꯧꯗꯣꯡ, ꯏꯀꯥꯏ ꯈꯪꯗꯕ ꯍꯧꯗꯣꯡ, ꯀꯧꯒꯟꯕ ꯍꯧꯗꯣꯡ, ꯃꯤꯒꯤ ꯁꯪꯒꯣꯝ ꯍꯨꯔꯥꯟꯗꯨꯅ ꯊꯛꯄ ꯍꯧꯗꯣꯡ, ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯍꯧꯗꯣꯡ꯫ ꯃꯁꯤꯗꯒꯤ ꯁꯥꯁꯤꯡꯅ ꯍꯧꯗꯣꯡꯕꯨ ꯎꯃꯪ ꯑꯁꯤꯗ ꯁꯥꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯧꯗꯣꯡꯅ ꯁꯥ ꯃꯌꯥꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯑꯩ ꯂꯩꯖꯔꯣꯏ, ꯁꯛꯐꯧ ꯂꯥꯏꯔꯗꯅ ꯑꯩꯅ ꯐꯥꯏꯕ ꯑꯃꯥꯡꯕꯐꯥꯎ ꯎꯍꯜꯂꯣꯏ, ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯗꯣꯡꯅ ꯁꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯊꯤ ꯃꯌꯨꯡ ꯐꯥꯏꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯡꯅ ꯂꯩꯕꯥꯛ ꯈꯣꯠꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗꯅ ꯎꯃꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯑꯃꯗꯤ ꯃꯤꯑꯣꯏꯕꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯍꯦꯜꯊ ꯇꯤꯞꯁ ꯑꯃꯁꯨꯡ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯃꯣꯠꯇ ꯍꯦꯜꯊ ꯇꯤꯞ ꯑꯃꯁꯨꯡ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯠ ꯕꯣꯛꯁꯇ ꯀꯃꯦꯟꯠ ꯑꯃꯃꯝꯇꯪ ꯄꯤꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫